ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯆꯣꯡꯊꯥꯁ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯆꯣꯡꯊꯥꯝ ꯔꯣꯃꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Reclaiming the History of Manipur War of Independence 1891 haiba thimda Organizing Committee asina sinduna BT Park ta leiba Exile Heroes Memorial Complex ta chamagatara nipan suba Major Chongthamia Memorial Day English ngani kuntaruka loinana Mia Singh Major Warrior Award lanthokpagi thoram ngasi pangthokre thoram aduda Acharya K Brazdamani Sharma Sanulal gi President TH Ibethoi Advocate Dr CH Narendra United Chongthas ke Advisor CH Lukhoi Tei na chingba miyoi kayana sarukya ke thoram aduda National Best Teacher gi mana lanthokhtuna ikai khumnaba utkraba Nandita Chongtham amasung National Best Handicraft Jewelries ki award fanglakraba Chongtham Ningol Loya Lakpida Mia Singh Major Warrior Award lanthokhtuna ikai khumnaba utke thoram aduda United Chongthas Organizing Committee gi convener Chongtham Romen hai lamdam asida leiriba miyoi singna aikhoi gi puwari mayek sengna khangdaba amadi nainaba watpadagi Thok-Haningdaba Thoudok kaya leptana thorakli Major Chongthamia na lamdam asigi damak lawramba thodang singbu sakhangba masung ikai khumnaba utpa oina Major asigi ningsing numit asi state holiday laukthokhtuna state ki thakta thauram pangthoknanaba leingakna mityeng changhaningi Major Chongthamia na leibag asigi damakta kathokpa amaga loina lawramba thodang singbu tungi yumbi oirakadaba mahairoi singda khanghananaba school gi syllabus ta hapiu haina mari leinaba singi pukning singsinki Asingnamak ngasi aikoina thoiba lan natraga thoiba thodok singsi history mek munna tengna khangdabana nainadabana mamang leibak musiba watpani haina ahamda thamjage Major Chongthamia na leibak kidamak lawrmiba thodang asi state lengakna sakhang biduna masi sahi guding gi suti laptopiduna function asi pangthokpinama organizing makedagi nolungna ningsingjari Major Chongthamia gi wari maki thauna maningjen mama leibak kidamak ta kathokpa leitana tawgiba thodangbu lengakna mairoi singi syllabus hapiduna masi tungi mirolda mairoi singna masigi thongna bu ningsing haunabagi damakta lengakna thenbiu haibasimaga aroi boina organizing makedagi thamjage